ꯃꯈꯥ ꯇꯥꯔꯛꯄ ꯑꯞꯗꯦꯠꯇ Lwthoklabadata Tangdu Leitagwni LSMCC ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁꯤꯡ ꯑꯁꯤ ꯃꯅꯤꯄꯨꯔꯗꯒꯤ ꯂꯧꯊꯣꯛꯈ꯭ꯔꯕ ꯈꯛꯇꯗ ꯇꯪꯗꯨ ꯂꯩꯇꯥꯕ ꯉꯝꯒꯅꯤ꯫ ꯑꯁꯥꯝ ꯔꯥꯏꯐꯜꯁ ꯂꯩꯔꯤꯕ ꯃꯈꯩ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯕ ꯉꯝꯂꯣꯏ ꯍꯥꯏꯅ ꯂꯝꯐꯦꯜ ꯁꯨꯄꯔꯃꯥꯔꯀꯦꯠ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯝꯃꯤꯇꯤ LSMCCꯒꯤ ꯀꯣ-ꯀꯟꯚꯦꯅꯔ ꯅꯤꯡꯊꯧꯖꯝ ꯊꯥꯏꯕꯦꯝꯃꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯂꯝꯐꯦꯜ ꯁꯨꯄꯔꯃꯥꯔꯀꯦꯠꯇ ꯉꯁꯤ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕ ꯑꯃꯗ ꯃꯍꯥꯛꯅ ꯍꯥꯏ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯕ ARꯁꯤꯡ ꯑꯁꯤ ꯂꯧꯊꯣꯛꯂꯕ ꯈꯛꯇꯗ ꯃꯅꯤꯄꯨꯔꯗ ꯇꯪꯗꯨ ꯂꯩꯇꯥꯕ ꯉꯝꯒꯅꯤ꯫ ꯃꯤꯔꯝꯗꯒꯤ ꯆꯪꯁꯤꯜꯂꯛꯄ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ARꯅ ꯇꯣꯡꯁꯤꯟꯗꯨꯅ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯂꯦ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯅ ꯈꯪꯅꯔꯕ ꯋꯥꯐꯝꯅꯤ꯫ ꯂꯩꯕꯥꯛ ꯑꯁꯤ ꯊꯨꯒꯥꯏꯅꯕ ꯑꯃꯗꯤ ꯏꯔꯥꯡ ꯊꯣꯛꯅꯕ ꯁꯤꯟꯕꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯤꯕ ARꯁꯤꯡꯕꯨ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯀꯩꯗꯧꯅꯨꯡꯗ ꯊꯥꯖꯕ ꯉꯝꯂꯣꯏ꯫ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯆꯍꯤ ꯍꯦꯜꯂꯕ ꯏꯔꯥꯡ ꯑꯁꯤꯗ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯄꯨꯟꯁꯤ ꯄꯤꯈꯝꯅꯗꯨꯅ ꯌꯨꯝ ꯀꯩꯀꯌꯥ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯂꯕ ꯐꯥꯎꯕ ꯁꯦꯟꯇꯔ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯑꯃꯒ ꯊꯪꯖꯤꯟꯅꯗꯨꯅ ꯏꯔꯥꯡ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯄ ꯉꯝꯗꯅ ꯂꯩꯕ ꯑꯁꯤꯃꯛ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯕ ꯄꯥꯝꯕ ꯀꯨꯀꯤ MLA 10ꯒꯤ ꯃꯊꯛꯇ ꯀꯔꯤꯒꯨꯝꯕ ꯑꯦꯛꯁꯟ ꯑꯃꯠꯇ ꯂꯧꯗꯅ ꯂꯩꯔꯤꯕ ꯑꯁꯤꯅ ꯁꯦꯟꯇ꯭ꯔꯦꯜ ꯂꯩꯉꯥꯛ ꯑꯁꯤ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏ ꯍꯥꯏꯕꯗ ꯍꯥꯏꯃꯟꯕ ꯊꯣꯛꯂꯣꯏ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯈꯥ ꯇꯥꯔꯛꯄꯗ ꯈꯨꯜ ꯉꯥꯛꯄꯁꯤꯡ ꯐꯥ ꯄꯨꯟꯗꯅꯕ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯋꯥꯔꯦꯞ ꯂꯧꯒꯗꯕꯅꯤ ꯃꯩꯇꯩ ꯂꯩꯃ ꯃꯅꯤꯄꯨꯔꯒꯤ ꯉꯝꯈꯩ ꯉꯥꯛꯅꯕꯒꯤꯗꯃꯛ ꯈꯨꯠꯇ ꯈꯨꯠꯂꯥꯏ ꯄꯥꯏꯗꯨꯅ ꯈꯨꯜ ꯉꯥꯛꯂꯤꯕꯁꯤꯡꯕꯨ ꯐꯥꯕ ꯄꯨꯟꯕ ꯆꯠꯊꯗꯅꯕ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯑꯆꯦꯠꯄ ꯋꯥꯔꯦꯞ ꯂꯧꯒꯗꯕꯅꯤ ꯍꯥꯏꯅ ꯃꯩꯇꯩ ꯂꯩꯃꯅ ꯇꯛꯁꯤꯜꯂꯛꯂꯤ꯫ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ ꯉꯁꯤ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕ ꯑꯃꯗ ꯃꯩꯇꯩ ꯂꯩꯃꯒꯤ ꯚꯥꯏꯁ ꯄ꯭ꯔꯁꯤꯗꯦꯟꯠ L. ꯄ꯭ꯔꯦꯃꯤꯂꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯌꯨꯝꯂꯣꯟꯅꯕ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯆꯪꯁꯤꯜꯂꯛꯄ ꯀꯨꯀꯤꯁꯤꯡ ꯑꯁꯤ ꯃꯁꯥꯒꯤ ꯃꯔꯝꯗꯝꯗ ꯍꯜꯍꯟꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯈꯨꯜ ꯉꯥꯛꯄꯁꯤꯡꯗ ꯖꯦꯅꯔꯦꯜ ꯑꯦꯝꯅꯦꯁꯇꯤ ꯄꯤꯗꯨꯅ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯂꯩꯔꯤꯕ FIR ꯈꯨꯗꯤꯡꯃꯛ ꯀꯛꯅꯕ ꯁ꯭ꯇꯦꯠ ꯑꯦꯁꯦꯝꯕ꯭ꯂꯤꯅ ꯋꯥꯔꯦꯞ ꯂꯧ꯫ ꯀꯨꯀꯤꯁꯤꯡꯅ ꯃꯤꯇꯩ ꯐꯨꯔꯨꯞꯀꯤ ꯃꯊꯛꯇ ꯂꯥꯟ ꯆꯠꯊꯔꯛꯄꯗ ꯃꯁꯥꯒꯤ ꯉꯝꯈꯩ ꯈꯨꯜ ꯑꯃꯗꯤ ꯄꯨꯟꯁꯤ ꯀꯟꯅꯕꯒꯤꯗꯃꯛ ꯈꯨꯜ ꯉꯥꯛꯄꯁꯤꯡꯅ ꯈꯨꯠꯇ ꯈꯨꯠꯂꯥꯏ ꯄꯥꯏꯗꯨꯅ ꯊꯣꯛꯂꯛꯈꯤꯕꯅꯤ꯫ ꯂꯥꯟꯐꯝ ꯑꯁꯤꯗ ꯃꯤꯇꯩ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛ ꯁꯔꯨꯛ ꯌꯥꯔꯤ ꯄꯨꯝꯅꯃꯛ ꯈꯨꯜ ꯉꯥꯛꯄ ꯑꯣꯏꯔꯤ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠꯁꯤꯡꯅ ꯈꯪꯐꯝ ꯊꯣꯛꯏ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯀꯨꯝꯖꯥ 1951ꯒꯤ ꯃꯇꯨꯡꯗ ꯃꯅꯤꯄꯨꯔꯗ ꯆꯪꯂꯛꯈꯤꯕ ꯀꯨꯀꯤ ꯐꯨꯔꯨꯞ ꯌꯥꯎꯅ ꯃꯤꯇꯣꯞꯁꯤꯡ ꯃꯁꯥ ꯃꯁꯥꯒꯤ ꯃꯔꯝꯗ ꯍꯜꯍꯟꯅꯕ ꯂꯩꯉꯥꯛꯅ ꯊꯕꯛ ꯂꯧꯈꯠꯐꯝ ꯊꯣꯛꯏ꯫ ꯑꯀꯛꯅꯕ ꯃꯇꯝ ꯑꯃ ꯄꯤꯗꯨꯅ ꯊꯕꯛ ꯑꯁꯤ ꯆꯠꯊꯕ ꯂꯣꯏꯗ꯭ꯔꯤꯕ ꯐꯥꯎꯕ ꯀꯣꯝꯕꯤꯡ ꯑꯣꯄꯔꯦꯁꯟꯅꯆꯤꯡꯕ ꯑꯀꯟꯕ ꯈꯣꯡꯖꯪ ꯑꯃꯠꯇ ꯄꯥꯏꯈꯠꯇꯅꯕ ꯑꯦꯁꯦꯝꯕ꯭ꯂꯤꯅ ꯋꯥꯔꯦꯞ ꯂꯧꯕꯤꯌꯨ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯂꯣꯏꯅꯅ ꯈꯨꯜ ꯉꯥꯛꯄꯁꯤꯡꯒꯤ ꯃꯊꯛꯇ ꯐꯥꯕ ꯄꯨꯟꯕ ꯇꯧꯗꯅꯕ ꯑꯆꯦꯠꯄ ꯐꯤꯔꯦꯞ ꯑꯃ ꯂꯧꯅꯕꯒꯤꯗꯃꯛ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ BJP, NPP ꯑꯃꯗꯤ ꯀꯪꯒ꯭ꯔꯦꯁꯀꯤ ꯂꯨꯆꯤꯡꯕꯁꯤꯡꯗ ꯂꯨꯞ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯋꯥꯀꯠ ꯆꯦꯔꯣꯜ ꯂꯥꯡꯈꯠꯄꯁꯨ ꯂꯩꯈ꯭ꯔꯦ꯫ ꯃꯈꯥ ꯇꯥꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔꯗꯁꯨ ꯋꯥꯀꯠ ꯆꯦꯔꯣꯜ ꯂꯥꯡꯈꯠꯂꯒꯅꯤ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯈꯥ ꯇꯥꯔꯛꯄꯗ ꯌꯨꯅꯤꯌꯟ ꯐꯥꯏꯅꯥꯟꯁ ꯃꯤꯅꯤꯁꯇꯔꯅ 2024-25ꯒꯤ ꯌꯨꯅꯤꯌꯟ ꯕꯖꯦꯠ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯇ ꯄꯨꯊꯣꯛꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯒꯤ ꯃꯇꯥꯡꯗ ꯋꯥꯐꯝ ꯑꯃꯠꯇ ꯄꯜꯂꯝꯗ꯭ꯔꯦ꯫ ꯌꯨꯅꯤꯌꯟ ꯐꯥꯏꯅꯥꯟꯁ ꯃꯤꯅꯤꯁꯇꯔ ꯅꯤꯔꯃꯂꯥ ꯁꯤꯇꯥꯔꯥꯃꯟꯅ ꯁꯦꯟꯕꯥ ꯆꯍꯤ 2024-25ꯒꯤ ꯌꯨꯅꯤꯌꯟ ꯕꯖꯦꯠ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯇ ꯊꯝꯈ꯭ꯔꯦ꯫ ꯃꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯋꯥꯐꯝ ꯑꯃꯠꯇ ꯄꯜꯂꯝꯗ꯭ꯔꯦ꯫ ꯁꯦꯟꯕꯥ ꯆꯍꯤ 2024-25ꯒꯤ ꯌꯨꯅꯤꯌꯟ ꯕꯖꯦꯠ ꯑꯗꯨ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 11:30 ꯔꯣꯝ ꯇꯥꯔꯛꯄꯗ ꯌꯨꯅꯤꯌꯟ ꯐꯥꯏꯅꯥꯟꯁ ꯃꯤꯅꯤꯁꯇꯔꯅ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯇ ꯇꯦꯕꯜ ꯇꯧꯈꯤꯕꯅꯤ꯫ ꯁꯦꯟꯕꯥ ꯆꯍꯤ 2024-25ꯒꯤ ꯕꯖꯦꯠ ꯑꯦꯁꯇꯤꯃꯦꯠ ꯑꯁꯤꯒꯤ ꯑꯄꯨꯟꯕ ꯔꯤꯁꯤꯞꯀꯤ ꯁꯦꯟꯐꯝ ꯕꯣꯔꯣꯌꯤꯡ ꯌꯥꯎꯗꯅ ꯂꯨꯄꯥ ꯀ꯭ꯔꯣꯔ ꯂꯥꯈ 52.08 ꯑꯣꯏꯔꯤ꯫ ꯇꯣꯇꯦꯜ ꯑꯦꯛꯁꯄꯦꯟꯗꯤꯆꯔꯅ ꯂꯨꯄꯥ ꯀ꯭ꯔꯣꯔ ꯂꯥꯈ 99.18ꯅꯤ꯫ ꯅꯦꯠ ꯔꯤꯁꯤꯞꯅ ꯂꯨꯄꯥ ꯀ꯭ꯔꯣꯔ ꯂꯥꯈ 55.38ꯅꯤ ꯑꯃꯗꯤ ꯐꯤꯁꯀꯦꯜ ꯗꯤꯐꯤꯁꯤꯠꯅ GDPꯒꯤ ꯆꯥꯗ 8.9 ꯑꯣꯏꯔꯤ꯫ ꯂꯩꯉꯥꯛ ꯑꯁꯤꯅ ꯗꯤꯐꯤꯁꯤꯠ ꯑꯁꯤ ꯃꯊꯪ ꯆꯍꯤ ꯐꯥꯎꯕꯗ ꯆꯥꯗ 8.5ꯀꯤ ꯃꯈꯥꯗ ꯊꯝꯅꯕ ꯄꯥꯟꯗꯝ ꯊꯝꯂꯤ꯫ ꯍꯟꯗꯛꯀꯤ ꯕꯖꯦꯠ ꯑꯁꯤꯗ ꯃꯔꯨꯑꯣꯏꯅ ꯑꯦꯝꯄ꯭ꯂꯣꯏꯃꯦꯟꯠ, ꯁ꯭ꯀꯤꯜꯂꯤꯡ, MSMCS ꯑꯃꯗꯤ ꯃꯤꯗꯜ ꯀ꯭ꯂꯥꯁꯇ ꯃꯤꯠꯌꯦꯡ ꯊꯝꯂꯤ꯫ ꯕꯖꯦꯠ ꯑꯁꯤꯗ ꯑꯦꯝꯄ꯭ꯂꯣꯏꯃꯦꯟꯠ ꯑꯃꯁꯨꯡ ꯁ꯭ꯀꯤꯜꯂꯤꯡꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒꯤ ꯁ꯭ꯀꯤꯝ 5 ꯌꯥꯎꯔꯤ꯫ ꯂꯣꯏꯅꯅ ꯏꯟꯗꯤꯌꯥ ꯑꯁꯤ ꯕꯤꯀꯁꯤꯠ ꯚꯥꯔꯠ ꯑꯣꯏꯍꯟꯕꯒꯤ ꯃꯇꯥꯡꯗ ꯍꯤꯔꯝ 9ꯗ ꯑꯍꯥꯟꯕ ꯃꯤꯠꯌꯦꯡ ꯊꯝꯂꯤ꯫ ꯑꯍꯥꯟꯕ ꯃꯤꯠꯌꯦꯡ ꯊꯝꯂꯤꯕ ꯍꯤꯔꯝ 9 ꯑꯗꯨꯗꯤ ꯄ꯭ꯔꯗꯛꯇꯤꯚꯤꯇꯤ ꯑꯦꯟꯗ ꯔꯤꯁꯤꯂꯤꯌꯦꯟꯁ ꯏꯟ ꯑꯦꯒ꯭ꯔꯤꯀꯜꯆꯔ, ꯑꯦꯝꯄ꯭ꯂꯣꯏꯃꯦꯟꯠ ꯑꯦꯟꯗ ꯁ꯭ꯀꯤꯜꯂꯤꯡ, ꯏꯟꯀ꯭ꯂꯨꯁꯤꯚ ꯍ꯭ꯌꯨꯃꯦꯟ ꯔꯤꯁꯣꯔꯁ ꯗꯤꯚꯦꯂꯞꯃꯦꯟꯠ ꯑꯦꯟꯗ ꯁꯣꯁꯤꯌꯦꯜ ꯖꯁꯇꯤꯁ, ꯃꯦꯅ꯭ꯌꯨꯐꯦꯛꯆꯔꯤꯡ ꯑꯦꯟꯗ ꯁꯔꯚꯤꯁꯦꯁ, ꯑꯔꯕꯥꯟ ꯗꯤꯚꯦꯂꯞꯃꯦꯟꯠ, ꯏꯅꯔꯖꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ, ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔ ꯏꯅꯣꯚꯦꯁꯟ, ꯔꯤꯁꯔꯆ ꯗꯤꯚꯦꯂꯞꯃꯦꯟꯠ ꯑꯃꯗꯤ ꯅꯦꯛꯁꯠ ꯖꯦꯅꯦꯔꯦꯁꯟ ꯔꯤꯐꯣꯔꯝꯅꯤ꯫ ꯕꯖꯦꯠ ꯑꯁꯤꯗ ꯅꯣꯔꯊ ꯏꯁ꯭ꯠꯀꯤ ꯑꯁꯥꯝꯒꯤ ꯏꯁꯤꯡ ꯏꯆꯥꯎ ꯑꯃꯗꯤ ꯁꯤꯛꯀꯤꯝ ꯑꯃꯁꯨꯡ ꯁꯠꯇꯤꯁꯒꯔꯒꯤ ꯃꯇꯥꯡꯗ ꯄꯜꯂꯕꯁꯨ ꯃꯅꯤꯄꯨꯔꯗ ꯑꯅꯤꯔꯛ ꯊꯣꯛꯈꯤꯕ ꯏꯁꯤꯡ ꯏꯆꯥꯎꯒꯤ ꯋꯥꯐꯝꯗꯤ ꯑꯃꯠꯇ ꯄꯟꯈꯤꯗ꯭ꯔꯦ꯫ ꯃꯈꯥ ꯇꯥꯔꯛꯄꯗ ST ꯗꯤꯃꯥꯟꯗꯒ ꯑꯇꯩ ꯑꯇꯣꯞꯄ ꯗꯤꯃꯥꯟꯗ ꯑꯃꯠꯇꯒ ꯃꯟꯇꯤꯛꯅꯕ ꯌꯥꯔꯣꯏ ST-DCM ꯌꯦꯜꯂꯧ ꯐꯨꯔꯨꯞ ꯃꯩꯇꯩ ꯃꯤꯇꯩ ꯀꯟꯅꯕ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯉꯥꯛꯂꯣꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯆꯪꯁꯤꯜꯂꯛꯂꯤꯕ ST ꯁ꯭ꯇꯦꯇꯁ ꯗꯤꯃꯥꯟꯗꯒ ꯑꯇꯩ ꯑꯇꯣꯞꯄ ꯗꯤꯃꯥꯟꯗ ꯑꯃꯠꯇꯒ ꯃꯟꯇꯤꯛꯅꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯁꯦꯗꯨꯜ ꯇ꯭ꯔꯥꯏꯕ ꯗꯤꯃꯥꯟꯗ ꯀꯝꯃꯤꯇꯤ ꯑꯣꯐ ꯃꯅꯤꯄꯨꯔ ST-DCMꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯐꯣꯡꯗꯣꯛꯂꯤ꯫ ST-DCMꯒꯤ ꯄꯕ꯭ꯂꯤꯁꯤꯇꯤ ꯁꯦꯀ꯭ꯔꯦꯇꯔꯤ M. ꯗꯅꯦꯁꯣꯔꯅ ꯈꯨꯌꯦꯛ ꯄꯤꯗꯨꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯗꯨꯅ ꯍꯥꯏ ST-DCMꯒꯤ ꯂꯤꯆꯤꯡ ꯃꯈꯥꯗ ꯃꯅꯤꯄꯨꯔꯒꯤ ꯌꯦꯜꯂꯧ ꯐꯨꯔꯨꯞ ꯑꯃ ꯑꯣꯏꯔꯤꯕ ꯃꯩꯇꯩ ꯃꯤꯇꯩ ꯐꯨꯔꯨꯞ ꯏꯟꯗꯤꯌꯥꯒꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯑꯥꯔꯇꯤꯀꯜ 342ꯒꯤ ꯃꯈꯥꯗ ꯁꯦꯗꯨꯜ ꯇ꯭ꯔꯥꯏꯕ ꯂꯤꯁꯠꯇ ꯆꯜꯍꯟꯗꯨꯅ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯉꯥꯛꯂꯣꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯁꯦꯟꯇꯔ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯇ ꯀꯨꯝꯖꯥ 2012ꯇꯒꯤ ꯇꯛꯅꯗꯨꯅ ꯂꯥꯛꯂꯤ꯫ ꯍꯥꯏꯔꯤꯕ ST ꯂꯤꯁꯠ ꯑꯁꯤꯗ ꯌꯥꯎꯍꯟꯅꯕꯒꯤ ꯑꯍꯥꯟꯕ ꯈꯣꯡꯊꯥꯡꯗꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯗ ꯃꯊꯧ ꯇꯥꯕ ꯏꯊꯅꯣꯒ꯭ꯔꯥꯐꯤꯛ ꯑꯃꯗꯤ ꯁꯣꯁꯤꯑꯣ ꯏꯀꯣꯅꯣꯃꯤ ꯔꯤꯄꯣꯔꯠꯁꯤꯡꯒ ꯂꯣꯏꯅꯅ ꯔꯤꯀꯃꯦꯟꯗꯦꯁꯟ ꯊꯥꯕꯤꯒꯗꯕꯅꯤ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ
STDCMꯒꯤ representation amagi paukhum oina India government na Manipur lengakta kumja 2013 May 18 da sukhangalakhrabani adubu laibak thibadi Manipur lengakna maram ama natraga ama pisinduna ngasi phawba thabidana lairagli maram aduna mathau taba recommendation adu thabinabagidama maitai mitai furupna sanglaba matam asida Manipur lengakta takna duna lagli chairak asida hojik tholiba irang sina maram oiraga mitai ST list ta channabagi changchiliba khongjang asisu matam sangna tapthaduna lagli kanaguma furup kharana mitai bigi ST demand nga makhoigi atopa demand natraga apamba singa paksinanaba khananainabagi wafam lairabadi madu yamna ningba kainingaini mitai gi ST status demand asidi furup asi kanjanabani Constitution gi matung ina yetnaba yauduna phangpham thokpa mitai gi ST status asi atopa furup ki demand amataga mantiknaba yaroi irang asida lanjenariba sing masa gi yumda hanjinaba yanaba lengana thabak paikhapham thoi hojik phawba lengana irang asi loisinba ngamdribasi akanba mawongda condemn tawi irang asi loisinaba hotnabada lengana Manipur gi territorial amadi administrative integrity da akaiba amata thoaloidabani loinana warosin purakpada mitai gi ST status demand ga hiram amata da paksinaroidabani maram aduna Manipur lengana mitai bu ST list ta chanhanabagi warep ama lobiduna matam sangna panduna lairiba recommendation adu athubada center lengakta thanaba thawak paikhapiu amaromda demand asigi matangda makhatana khongjang chansinaba STDCM na consultative meeting pangthokpada natana miyamgi khananainaba mifam ama September gi ahanba chayolda pangthoklagani masida miyamna saruk yabiu hairi